Akaswani Imphal Ningthoukhongjam Suni na pau pazari ahanbada maroiba pau Mukhyamantri Yumnam Khemsana hairi Maharashtra Narsingagi heisinglaba lalong singna ima lebak Manipur asi awagi makhutagi kalhogduna ngasigi lamdam asi semlambani Manipur Commission for Protection of Child Rights na social media da amadi digital media platform singda angang ahum leikidabagi photo amadi video sing atubat matamda lauthoknaba khangalakli Senba sahi lisingani kunmanga kuntarukta singtha ningai oba mawongda Bande Bharat Express train singda passenger koti ahum lak marputra nipan lom satok sasin tawkre hairi amasung Nongchup Asia da thokliba ungkhanaba adugi matangda America amadi Iran ngasi Islamabad da wari sanaragani Mukhyamantri Yumnam Khemsana hairi Maharashtra Narasingagi heisinglaba lalong singna ima lebak Manipur asi awagi makhutagi kalhogduna ngasigi lamdam asi semlambani Maki mathawna amadi mabudi marau singna awasingbu maithiba pinaba Manipur lebi semduna join kundakhraba Manipuri sing punchinduna awasingbu lamdam asidagi takthokibani Imphal gi kanglada pangthokpa Maharashtra Narasinghana leikidabagi samu humputra taruk suba kumon thawromda Mukhyamantri na hai Aikhoigi ipa ipu singna semgalamba lamdam asi nungki chanaba santi leiba amadi khana chainaba leitaba tangdu leitaba lamdam ama ohelasi Ningthoukhongjam Maharasi matamdugi sahi taret kuntak painai koina khangnagiba awana khudum senba matamdugi Manipurgi ningkha tamnaba kasar satna toan makhangi tariba Manipuri praja sindu khobjalaga yamna diplomatic oina British ki mateng lawraga Manipur levi semna kaidra lerma Manipurdu awasin bu tanthoga gasi leori Manipur se samamba adu Ningthoukhni aduna magi legidaban midasida aina isoda thoni jarga Manipur se magi atmaduna shanti oina leibagum ingdana khana sengadna leramba conflict lerma mayam se loisala kanda anuba conflict leitaba peaceful atmosphere leiba Manipur ama oina sano oina isoda khulumji Rajagi Art and Culture Bibaki Manipur State Archaeology na sinduna pangthokpa thawrom aduda saruk yaraduna Art and Culture Mantri Khuraijam Loken Singh na hai lamdam asigi layoikraba ipa ipu singna tungi mirol gidamak kathok lamba sing adu puwari na sakhini makhoigi mathawna lingzel amadi lamdam asigi ningtamba ngaknaba honaramba sing adubu aikhoina matam supada ningsingbaga loinana ikai khumnagadabani makhoigi machamasu oiriba aikhoina lamdam asigi tungi mirol gidamak yaifanaba khanbaga loinana ningtamba ngaknabagi damak matam supada kathokpaga loinana honagadabani Thormaduna Mukhyamantri Yumnam Khemsana luchingduna miyamna Maharashtra Narsingagi leifam maphamda leishu kattuna ikai khumnaba utpaga loinana tarpanchu katki Maharashtra Narsingagi Manglenda Guard of Honor amadi gun salute piki last post khongduna minute ani tumina lefki Thormaduna Rajya Sabha gi MP Maharashtra Leisim Basana Jawba MLA Singh Thonawjam Basanta Kumar Haikam Dingko Khomgantabam Ibomsa amadi Rajya Sarkar gi makok thongba official sing saruk yaki Upamukhyamantri Dr. Losi Dikhona Maunaga Women's Welfare Association MNWWA gi Cultural Day ngasi hawdokre Senapati Jila gi Punana Meida leiba Asufe Football Academy Ground pangthokpa thawrom aduda nupi singi oiba jagoi isai changdamnaba pangthokli Manipur Commission of Protection of Child Rights ki chairperson Kaisam Pradeep Kumar na thokpa chirol amagi matungina social media amadi digital media platform singda Tronglaubi amasung Akampat Relief Camp tagi angang ahum leikidabagi photo amadi video sing athuba matamda lokthoknaba khangalakli Protection Child from Sexual Offence Act 2013 section kulmunogi makhada victim oiriba angang singi masak maming miyamda takthokpa yade masigi matungina ain gi oiba chairak phangani Juvenile Justice Care and Protection of Children Act 2013 gi matung ina angang singi privacy ngakadabani Marilainaba miyuisingna aingi tabak lokot pidona angang singbu ikai khumnadaba miyuisingi mathakta aingi ba tabak lokotnaba commission asina hairi National Highway Kuntra Taret Imphal Jiribam Lambida ngasi ayuk malpuba gari marfu taret Imphal tamna changla kare hairi aikhogi Jiribam Paumi Ngathem Bishoji na hai malpuba gari sing asigi manungda LPG 18 petrol 13 diesel 13 bilati mati taruk amadi atai polam sing puba gari sing yauri India Meteorological Department na hairi Manipur yauna awang nongpoki Rajya singda akhak araw yauna ngasi nong churaba yai Amaromda Jammu Kashmir Ladakh Himachal Pradesh Sikkim Rail Sima di
Nongchub Bengal gi mafam kharada nungshit amadi akhang arau yauna nong churaba yai hairi. Odisha, Tamil Nadu, Puducherry, Karaikal, Konakan amasung Gawada ka hena sabagi awaba mayoknagani. Tabiriba pawasi Akaswani Imphal. Senba sahi lisingani kunmanga kuntarukta singthaningai uba mawongda Bande Bharat Express train chingda passenger koti ahum lakh marputra nipan lom sathok chashin tawkre hari. Haukiba senba sahi lisingani kunmari kunmanga da train asida passenger koti ani lakh marputra tari rom tongkibani adubu handaki sahi asida sauna ahongba laktuna miyamna train sing asida sathok chashin tawbagi chang hengalakpadagi senba sahi lisingani kunmanga kuntaruk asida Sada kuntra marigi changda miyamna train asi satok jashin tawbada hengalakli. Railway Mantraloy na high train sing asida miyamna kudong chaba kaya phangbang ngamba amadi matamga chunaba mawongda service phangbadagi miyamna pamba hengalakpani. Bande Bharat Express asi hek hawdorokpadagi hawzik phawbada trip lakh ama chatuna miyoi koti mapan lakh ama hena pandungpham yahonba ngamkhre. Social reformer amadi activist Mahatma Jyotiba Phule gi Sani Shubamabu Kumo Numita ngasi Zatiya Sinama ki mafam da ikai kumnabu uli. Numita siga mari lainana Parliament House ki Pranasthal da pangthokpa thawramda Rashtrapati Draupadi Murmu, Uparashtrapati C.P. Radhakrishnan, Pradhan Mantri Narendra Modi, Lok Sabha Daksha Om Birla yauna luchingba kayana maki mitamda laikatuna ikai kumnabu utkre. Griha Mantri Amit Shahana social media da thagatpa warol amada hai Jyotiba Phule asi nupi singi Lai Shu Tambagi Lam the Hena Sakona Honor Misak Ma Oibata Natana, Mipum Kudingmapu Amato Iba meeting the Tamna Honor Misakni. Magna Santi Masunungaya Pabelam the Mama Oinaba, Lam Kayasu, Yatlami Haina, Grahamantrina, Fongdokli. Nongsuk Asia the Tokliba Unkanaba Dugi Matanga, America Madi Iran, Ngasi, Islamabad Warishana Regani, Warishana Baduda, America Gimihut Kangbuna, Uparashtrapati J.D. Vance Luchingani Aduga, Iran Gimihut Kangbuna, Parliament ki Speaker, Wagir Khalif Naluchingani, Israel gi attack the Iran gi Supreme Leader Ayatollah Ali Khamenei yauna tongan makok thongba luchingba sing rekidabani warishana basi maruina Iran gi nuclear program ballistic missile amadi Strait of Hormuz ta panduna lariba thau puba tanker singi matang da khanagani warishana basi America gi Rashtrapati Donald Trump na chayol ani ceasefire lauthokarba matung da pangthokpani hauzik maru oina Strait of Hormuz asida mapungoiba meeting thamle Foreign Secretary Bikram Misri hayengdagi hauduna tha sigi taramari phawba Paris amasung Berlin da chalagani haidi Sri Misri na Paris ta Bharat amasung France ki Foreign Office consultation da France ki Foreign Affairs Mantraloy gi General Secretary Martin Vrans ka punna sababati oiminagani khana nainaba se da civil nuclear energy space cyber amasung digital AI innovation ngak chen na chingbagi lamda paksana khanagani haidi Mapal Thona Mantraloy na hai hauzik Malem gi amasung lebak ani gi oiriba phibam gi matang da su kupna khanagadauri Berlin na Foreign Secretary Bikram Misri na Bharat Germany gi Foreign Office consultation da saruk yagani masida lebak ani gi tengbang pinabagi matang lalol itik ngaksel technology green energy shiksha na chingba lam singi matang da khanagani Assam gi Sribhumi jila gi manung chana leiba polling station amada nauna bot Thadanaba Election Commission na lauthokraba matung haiba polling station asida ngase yu pung 3 tagi bot thadanaba hokre numidang wairam pung 5 phawba bot thadanagani hairi Vidhan Sabha Kendra sida punna mirep 13 na lamba tawnari Karimganj North Vidhan Sabha Kendra gi polling station Babylon High English School da haukiba sagojal nimida bot thadanaba matamda khanantinabagi thokdok thokpadagi mafam asida nauna bot thadanaba Election Commission na haikibani Telangana da Maoist Nipuni Toy Kulai Thadokuna Sarkar Sangza Kibagolonya Raja Sit Naxalite Letabalam the Mamu Oire Haina DGP V Sivada Reddy na Lauthokre PLGA gi commander Sodimala Yauna Communist Party of India gi Maoist ki Myo Nipuni Toy Sarkar Sangza Rakre Aroibada Maroiba Pau Amuk Mukhyamantri Yumnam Khemsa na Hairi Maharashtra Narsinga gi Haising Laba Lalong Sing na Imalebak Manipur asi awagi makutagi kalauduna ngasigi lamdam asi semlambani Manipur Commission of Protection of Child Rights ta social media amadi digital media platform singda angang ahum lekhidabagi photo amadi video sing athuba matamda lokthoknaba khangalakli senba sahi lisingani kunmanga kuntarukta singthaninga oba mongda Bande Bharat Express train chingda passenger koti ahum lakh marputra nipan lom chatok chashin tawkre hairi amasung Nongchup Asia da thokliba ungkhanaba adugi matangda America amadi Iran ngasi Islamabad ta wari shanaragani pauloi jare